Chair ama thaduna home adugi paring laikriba verandada thoibi phammi. Angang apikpa chahi mari mangagi ani ahom koichen chenduna nungsa marakta sanari. PURNAna room manungda counseling gi famlingaidani. Kalen pantha yaushilaktovagi hena sagalai nungthel matamsi. Illiba inafi ado machida paiduna humai amukmuk humi phamna. Home da laiba nupi ama changlaktuna kaure. Aikhoi doctor gi ibemaduna dro. Ahoy, mane. Manungda lingsinbiyo mapanda sum phambase uphul yam thangbani. Yanida. Sida hangchit langba nungai tawbani. Manungdadi khara phongatle. Adubudi kalen tha yaurakpase umchaknabani aikhoi gi kasingse. Manager babu nadi pangkha khara panbagi wahai. Palabadi nungairani hainaramlibani. Asi haina mora ama puraktuna thoibigi nakta famle. Aduga angang sanari singduda khonjel kalab hairi. Hai, bebe, swaida sanarula, lapthokinu. Angang do pukri mapan yaukidore, kausila o. Angang singsidi kanai noije. Aikhoi gi ngaktane. Ada picture ma sanari sina aikhoi babitagi. Adagi somda ani leiribasina chandani. Khara jawbasina aigi. Maraibak thireda icha singsisu. Hojiktabu angangni kashu khangbanati wadribani. Hayengwai jawraklagana kari oiba gyandade. Lairik irinjana tamhanbiyo. Masa-masagi kainoma soidana lakanida. Lairik laisu phasana tamlaba mato. School thababu amata hodri. Manager babu nadi ming channi haibani. School so anakpada leitaba khara thape. Adudagi amuk makhoina lairik tambagi khorsadusu. WakhaL inenadi magi singju boragi hotel tawramba sisinadaba amale. Aikhoi phamlaro la'o haibani. Pak hek ngamde dusu. Ineda amuk mayamna kari hainabirabadi haidana. Homesidagi thoglakpa mise leikaina chumnasu yengbide. Leina paklamgani haidana hangoinaribani. WakhaL ine haidi chak thongbi cook ine dubura. Hoi. O. Madi udi ngasidi. Masangamde haidana ngarangdagi lagtri. Mala adine koilang-langdana leiradaw. Wari yam phabani. Thoibi, wadi yam hainingi adubo mikuptuda. Kari karamba wahaina nupidugi thamoi sokloidage karina comfort piba themjinba wahai oigani. Khandokpham khangde. WakhaLda pangkhanda khanduna le. Wahai oinadi hek haidokpa haitraduna. Ngaihak phami. Angang singi kumhai yengna. Counseling session loibaga thoibi buchanga u haidana kaushilai. Manungi roomduda phamlaga cha glass amamam thakmine. Homedugi nupishingna hobani haidana kaukha bora kharashu yauri. Bora ama lokhattuna hui. Kaukhagi khatak chatpa mahaudunara nungsa marakta thau chasinbagi chanadribara. Thoibi bora ama hukpaga loina handorakle. Hainadre masada. Ising glass ama pairaga roomgi mapanda oina thoklaktuna leire. Adum kanda kharap habagum tawi. PURNA su thoklaktuna hangle. Kidore. Nungsa sagalakpase kokase ngawidai. Hojiki borado yamna sukai. Nangna hinada tawrin. Khabadudi masagini. Ado ngasai yumdagi thoklakpadadi kashu tawdaba nadro. Hanadagi khara nungaitabro. Kashu tawde yumday lakpadadi. Gari kumlakpada ko khara ngawi. Nahanwai Kolkata chatlubada tawba dumaina. Motion sickness ni adude. Ngayak pham khose. Nungsa sabasigi soiramni. Adudagi nangno WakhaL jajat khanbaga. Gari do ai tapna thogi hore. Ngayak phamo duda. Ado ine do masangamde hai. Kari wina. Adudi khangde. Samkhabu hidakumba hek bubadaine chathokpada. Khara pirusiro. Narasu Doctor yengbinabasu leiramloi. Hidaksu tharamdoba mandi. So, aina khanbada. PURNA changsillaktuna mana purakliba khawduda yengi. First aid box ama antibiotics khara.
cup syrup adudagi dehydration gi tablet atay yauri syringe maku hangdriba ani amasu minute 10 muk chon thaduna lei adudagi gari thaudorakle ahal adugi yum adomda haithai nungthilgi pung ani makhai hairap hele mafamdu yobada kongthong mapada gari khamlamlaga anidu changle PURNA magi bag to lingjum namada yali thoibina tungda bag adugi machida haifet yalaktuna ine mangol yausilakpaga phak thaduna ahaldo haufi amasu hiplambadu ure PURNA prap changsinduna nganglei ine imungda changsise nari hairaga nungsit marakta hiblisibu garino aima karomdagino phauzila isina ahaldudi ingak ngakna hogalei se hogatse sumain hibladi naba fararui PURNA na namdana ngang pushili manungda aduga phamungda oina hiphalli machanupa atombadu leirame maso ngaihaktuda kari tauni khangda tingak liptuna lei mama anaba sanglibani haidana leiramlibani PURNA na haiduna phamungi mompak phidak mungkhum katangi ashuba leiradi sinto u haina sindo khali hippada nungaina bani hai adudagi anaba yengi kona thangda BP check tawi chabada machi oiba chinjak hakjangda kanaba pidoba khalaga chasiluini BP se khara lo oir kok ngaubi isa pangwada wabi tawramgani ahal oiraga BP lo oibasi yamna khudong thiningai lambi daga wantharaklabadi kamdowni se laiho hori sigidi ai hidak piramlagi nongmada anirak ayuki chakcha tokpada ama nongdangi chakcha tokpada ama chauko kauba yade aina pirami basi loinaba chadaw marakta lepa yade laiho hankhre haidana tokpa yade ko lukhubadi yobroine machanupana wina khumle ahingda khra khoi kangna khubani hidak mahi sima pitho PURNA na tauri mayamdu yengna ahaldo taplap solei aidi bungo se nahan makai angawba khak yengba haiba malur anaba la yengba so haiba zanidana wahaiduda PURNA khangnok thore hei sadra oiringai loina tamlakliba ngaktanida punna ado mapanda upulwai phul marakta hiblanuko manungda leibasi phungatli hairagana thongnau irenjana hangdo ising so rumba thakpiu koine hoi yamna kana naba nateda thuna phani hidak chabaga hai atomba nangbuna yamba khoilaklisi kari no chanunga khara lolu jone yarni ne chaga damada thaglabane ada ekhoi thoibidi bora chabada peladana handoklagani laisi thoibi mamit lau thoktuna PURNA da yengi tumin leizaramba mabo karumdagi kotsindana amuk pusinbiribano wariduda ahaldu noklei ihe hoi adubu laklabanina kaigumba amta pizadana hankibadi nungaitene hidaksu mayam pure anabasu yeng aibu ikaini he doctor hoinga phambiram ai mamang ingkhol amta changugi thabi khara thabani yumda punaba kita yongki PURNA hoi mai haiba nang haude nupadu chatkibana hali phare tawrashanu haina khandokle ngaihak famduna le ahaldo yam kana nabadi oiramde wari sana nakalda famliba thoibida onsinduna tuminna hangi nasa khara nungairabra karim tawdrabra thoibishu khumi kaishu tawdre phare minute ahum mari yi matungda kanagumbi amagi khonjel tai mangolongdagi imungda changlakpagi mawongda ine hakchang kamhain tawrage khara pharabo hibliro chakto ngasi ai thongage ko horen chakhomi sing soglakpani chakhomda thanamge jiban hoi tamo hoida mangthokano hayu ko khonjel ado tapna mengna surnaina PURNA mihul swai lawi famlambadagi fuk hagole changlak libido masak udri
khonjel tamak tabada ngairi adubu karigino khonjel duna adu kanba saphu piriba mikup amata panthade khongkap thuna thangduna ka adudagi thoklei masado yam tahana khangningbana langtaknaraduna mamang thongdagi hek changlakpa ka aduda leplere ure mangda leplibido adu ngaigi koiraunarabi mishna adu ngaigi ningdu yeiba samlang adu ngaigi tabaraba chinba yamna ngakna yamna thazadaba khonthokta purnana kaurei sumi mingo aduda purakliba sanabun adu leimaida taki isingna niknik laurambado pumchai chaina haidokladuna mitluda pirang inkhatlaktuna pairare sumigi maphamdadi thazinda sor fungalei khanau khrak kanglei aduk waba ihul nangbu uba mikupta ashuk waba ihul ama thamoida paikhatkani haibadi nongmata khaludi asuk waba chaina pigadawba oirabadi nanga unaningde haibagi mawongda shumi fatlei thoktuna chatkhige taw adubu purna khudang paiduna phare kadaidano ai khangrab thado ai chatke thado haibane ngaiko kaigino amuka chenkige hairir lot kidoiro ai noibu thibada kyam wai khangbra wasi haina purna kapning lakpadawna tawi adubu sumina khanglaw laurei thado purna sumigi mamit aniduda munna mikup khara yengi aduga faramliba khutto tapna thadorakle chatlo nangi apamba tawro haibagi mawongda ai nangbu phararoi haibagi mawongda sumido nungsa sor sangna honduna yenglami aduga prap ka adudagi thokre purna domen leptuna leihawi machi lengakte leimaidana ising haidokkibagi leibak popthorakpagi masak adudagi sumina puraklamba sanabun adushu taaduna leiri mikup khara aduda thokribado manglane magi bhavna sagatpa oiradoira hojikta mangda liplambado asuk kuina mana thirakpado somda sumi yam thuna thoklai tarang amada masado mitki pishu lepa leite sintharakpa irik khudingna mabu warobagum kaigino nangna chenthorakliba mabu inthoktuna thanamliba thamoida khangba ngamdaba chaina amana phungalakle mamang sangoido lanthorakpaga chap lepi aduga tung handuna yengle ma ngamdre khongkap amatta lapna thangdokpa ngamaktre ningzing mangjing tawduna leplambadagi amuk hana changlakle handamukti chenchat chatladuna purna hanagi maphamduda adumak mangduna leplami sumi handuna chensillaga purnada kole aduga khonjel thokna kapthorakle yabo nangna sugyam phatrisi kaigino haibo sugyam otlisi kaigino aina wabase nang yengba nungaibra kasi suwangi haidana lagli na trayo aigi mitki pise hanjin tahanbase nang nungaibra hayo se kumo mayam changdana haibo inthokpada nang suyawkibadaine aduga kaidobagi ngasina aigi mangda muk lepliba aigi khudang baiduna khamliba sumi nangbu aina kamthengna waba mikupta aigi nakta lepkani aigi damak lakani haikibadaine aduga aigi aduk waba mikupsingda nangi saktam uge pandribana karige aina wabase nungaibra ayo karino nangna ngangi mayamsibo yambo aibu kadaiduna mapuro ai lainingdre mayam marakta ai lainingdre aibu kadaiduna mapuro aibu kadaiduna mapuro
Pugi. Soidana pugi. Kapkano se. Ay wahay kita. Mamangda. Nang namayam nagagbuwa tagano. Kaday na naman jasi ay bano. Ay naiyaki na bano. Ay hujik iharagi. Jalasi. Mayam maraksin naging. Tahap na jalasi. Ay mo indog ano. Ay ki. Yamo. Nang na ay mo indorak pa si. Ikaw magamtiya. Kolibado Purna na thadokhalli aduga hairai. Aina nangbu karam kanda intokhrage ni sumi. Nangna da koichin chenduna lotpa natro. Paungna nanga ini Radhamanbiga aikhoida hek purakpa numit adudagi aigi imungni khanna loinarakpani. Nangbu aina ichan machaga chap manaba mityengda nungsina loinarakhibani. Asumna aikhoi hingminarakpa natra. Hayo. Paunggi aroiba mikuptaso ibungo sumi mama machasi yengsinbiyu ko haina sinarambani kuchida. Aduga kaigino aibu mathau masak khangdaba pangdaba tahalamaga namana cha koilot lotliba. Hambo nang adumaina haino. Wahaisi sumi papa khatna khumlakbani. Karino khangdaba akiba amana koishilli ngaihak aduda Purna wa makhatai. Mipum khudingna nangi mayokta lepa matamduda aina natra sumi. Mayamgi wa taganu aina haiba taw haikibado. Aina haiba wado taramlabadi masi mayam se thoklam loidabani. Nangna ibu thazade. Aigi mana ibu thazadabado adumaina nangna so ibu thajade matamduda. Aibu thazade haidana hanjin haikiban. Pare. Ngasi nangga thengnare. Ishorna ne. Aigi pendabasi ubadagi thengnahanbani. Hojikti chenbasu yarar. Lotbasu yarar. Ima kadai lehawe. Hairakliba wahaidu tade sumi tarangamada tauduna khumlei. Aina yambungbu thazade hairise kai matangno. Ay kauri, ningsingdre. Kay matangdano. Purna sumigi mawongduda munna yenglei. Kauri haiba wahay. Kamdauna kauri bana kari. Taraw pangliba sumigi mit anidu ingaw ngawri tarang amada karishu khangdabagi mawongda. Somda thoibidi thongjinduda manglaknabagum leptuna leire. Ngasaidagi ngangnariba wari singdu karino. Mitmangda uriba phibam asina karino. Mamangda nupi amabu themliba shibo magi nupadurane. Magi samkhado. Mang hada tauramba ming ama taibangda thoklaktuna leblari. Migi chinbaldagi ming adu tabadi irai laithokna khallui. Adubu ngasi magi nupana thamoi shokna kauba tabasidi Brajali Singh kok thakta taba gumli. Karamna na thaigani mikup asi. Mitlu da pirang sinthagani khangde thoibi. Kappa phawba ngamdre. Shor thingatuna leplibani. Ngasaida isa nungai taba pharabra hanglambado. Gari tapna thauge hairambado. Adu suloidri. Yamna leiri. Ka amatada leiminariba. Phamung amatada tumliba magi nupado. Masibu oithokpa yabrane. Mabu thazari. Wangangnarambadagi shumi wantharagli. Ngasai makai tingak kai haidoino khangde yenglamba ahal nupidusu machanupa jibansu koichen chenduna ising thane. Sumigi mama Radhamanbisu pau tamduna chelakle. Purna ubada mamit mana chap yungkhatkre. Lai oknarabadawna masado ipapakhatli. Shumi pakna makeup thokte nungsa sordi holi. Purna na thangduna mayum phawba pui. Aduga phamungda irinjana hiphalli. Radhamanbisu Purnaga machaga ubada
pangkapta kappi. Ine, kapkano. Hojikti, ay laklidana. Ay ko'y na maram oiraga, sanay be masakido, yam na wahan kre. Ibungos wahal. Hausik mo, wathok lakadaw. Ay kangi. Karigi wathok no ine, kashudaw. Ay gi chase. Sumba sumay na lera sanoda. Ibungwa, nangla ano. Ingoda waraw ribro ine. Hoy, mamangdane. Aigi approach to lankre. Aduna soyban. Handagti soy halaro. Aibu thazadrabo. Upay leita Radha manbi PURNAda yengi. Somda thoibi kuk ahaldugi yumgi thongjinda adumak leiri. Ma sumi hoida chatpa yaude. Leplambadagi leimaida phamthare. Ahalladu manakta hobi hobi changai. Ibema. Thoibi makhutna ahaldugi makhutta paire. Masadu nikle. Sorsu matat niyum chumna hondre. Fibam du khangaduna ahalduna makukta nan thabire. Bisnu. Kari du ngasi thokliba mayam sidia. Ibungo jiban. Taima. Ising glass amta puro. Jivanna ising glass ama pure. Aduga thoibida pithai. Ising adu thaklaga shor sangna hondoktuna ne tanaba hotnai masado. Thak niklaba khutto phizi da jetna krak latna paishinduna khangi mamit uishinduna le. Phana kuina leimaiduda adumna phambi. Mamsilakle. Nungdangwai pung mga helabani. Adubu PURNA halakte. Yum halasi hairade. Thoibi tumin ngaiduna le. Ma chatlagasu yenglude. PURNAda magi manak laklaga yum halasi hairakpaduni ngairiba. Kona thangda pung taruk helaklaba matamda PURNA lai. Aduga chatlasi hairare. Thoibi su karishu khandabagi saktamda hoi haina thoklakle. Aduk sangkraba lambildo wa machet amata ngangnade. PURNA karigumba WakhaL amada mangduna leibagi mamitai. Tarang amada tawbagum. Yum yaubaga laidhok katnaba hana tawi. Fana thenglabasu nongmagi soidraba yadraba mathauni khalaga thoibi ishor khurumi aduga chak thangatle. Nahan makhaidi mana chak thongbasi PURNA hekta yaurabani. Ngasidi kumlaktre. Lairik mayam thamliba room aduda mangduna famlaga lay. WakhaL ama yam luthana khanbagum WakhaL duda lupduna. Chak loishilaga thoibi mathanta chakhum duda lay. Chak charasi haina su kaude. Mana ngairibasi PURNAna mangonda wa hairakpaduni. Ngasigi thaudok adu sini. Thoibi nang saubra, sauganu, lana khanganu, singdorakpa pami. Asingba wadi sini haibaduma machilna hairakpaduni ngairibasi. Adubo yum adu achikpana thankre. Achikpana khudum chanduna pumnama ling otpa ngamda bhajinkre. Asumna shum thengjilei. Nongyai yoshinkre. Khangba ngamakraduna thoibi phuk hawatlaga khutum krak tashiladuna PURNAgi nakta lai. Khalli. Karigi mana tumin leirino. Karigino mana kiem haidriba aingonda. Wa amadi haifam thoina. Aisibu magi kanano. Aibu ushitribra nupini ngammi haidana pangtaw tawribra. Yaroi. Wa amadi haidaba shungya yaroi. Aina mangonda wahang hangbagi hak asuk chawna leiriba sida aina karigi kachinda tasinduna pirang sinthaduna leidoiba. Thengnagani hojik chap chaba wa amangangnagani. Mana hekta pangtaw taw yabra. Chap chana wa ngangnagani. Khutum singduna karai PURNAna leiriba room aduda changi. Thong adu safu kanna induna hanglaga. Thariba chairduda famduna makok nonthaduna leirami. Khuruda khut sauduna. Thoibi sauna praprap changsili. PURNAsu thoibida nongkhatuna yengle. Mamit anido
ꯄꯤꯅ ꯏꯊꯟ ꯊꯜꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯨꯝꯅꯃꯛ ꯃꯥꯡꯂꯕ ꯀꯅꯥ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯊꯣꯏꯕꯤꯅ ꯃꯥꯡꯗ ꯂꯦꯞꯂꯔꯕꯗꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯍꯦꯟꯅ ꯅꯛꯅ ꯆꯤꯡꯁꯤꯜꯂꯦ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨ ꯂꯦꯞꯂꯤꯕ ꯊꯣꯏꯕꯤꯒꯤ ꯈ꯭ꯋꯥꯡ ꯃꯌꯥꯗ ꯉꯥꯁꯤꯜꯂꯦ ꯋꯥꯔꯕ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯑꯃꯅ ꯄꯣꯊꯥꯐꯝ ꯊꯤꯔꯛꯄꯒꯨꯝ ꯈꯠꯅꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯋꯥꯍꯩ ꯑꯀꯟꯕ ꯉꯥꯡꯅꯒꯦ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯄꯜ ꯈꯥꯗꯨꯅ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ ꯀꯤꯟꯊꯈ꯭ꯔꯦ ꯁꯥꯒꯠꯂꯝꯕ ꯂꯥꯟꯕꯟꯁꯨ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯅ ꯉꯁꯥꯏ ꯃꯈꯩ ꯊꯦꯡꯒꯠꯂꯝꯕ ꯄꯤꯗꯨ ꯅꯤꯡꯈꯥꯏꯔꯛꯏ ꯃꯤꯠꯂꯨꯗꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯀꯔꯤꯒꯤꯅꯣ ꯁꯝꯈꯥ ꯅꯪꯗꯦ ꯅꯇꯨ ꯅꯃꯥꯟ ꯏꯄꯣꯟ ꯄꯣꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯩꯔꯝꯂꯤꯕ ꯑꯁꯨꯛ ꯇꯨꯁꯣꯟꯅ ꯑꯁꯨꯛ ꯐ꯭ꯔꯦꯖꯥꯏꯜ ꯑꯣꯏꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯊꯠꯂꯤ ꯀꯞꯅꯤꯡꯕ ꯑꯗꯨꯅ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯅꯨ ꯅꯪꯕꯨ ꯃꯥꯏꯊꯤꯔꯕ꯭ꯔꯅꯦ ꯊꯣꯏꯕꯤ ꯅꯪꯕꯨ ꯃꯥꯏꯊꯤꯔꯕ꯭ꯔꯥ